Praise the Lord. Ahan bamaktada yengbiriba dombu kanbiba mapu Jesus Christ ki sengthoiriba minglenda ikai khumnajari. Ngasi taibang panda Jesus Christ kanano haibase khangdaba mising yamna yamkhre. Lan lana khangdaba mising na hayak patabadagi adubuk tabiu adomdani. Matthew Holy Bible gi wahi Matthew pandup kunga taruk ki pada humbuga mari. Masa tabiu masa adom gi damakta ishor na phongdok pibani. Jisu kanano haibado adom khangbiu amasung soidana di khangagani. Jisu na mangonda haiki nahak na haikre adumakpu aina nangonda hairi matungda migi machanupa aduna Jisu Kristana ingam ngamba ishorgi yet thangbada phamba amasung atiyagi leichinda lenglakpa nekhoina ugani. Jisu Kristana ingam ngamba ishorgi yet thangma nakanda phamba amasung atiyagi leichindagi lenglakpa adom na ugani. Matam leiringaida pukning phongbiu Jisu Krista bu thajabiu. Amen.